Manipur Top Trending News na tungan-tungan ba reliable source sindagi lakot jaraga matam-matam di oiba maru oiba i-pausing patukuna khanghanjari. Ahanbada Kathmanduda police na nungmay kapada khongjangloy tarag mapan sikre. Home Minister from Thadokre Kathmandu September 8 Kathmanduda police na Nepal gi Baneswarda khongjang changsiliba ZG gi thongi singbo thingba pinaba nungmay kapada mioi taraga mapan sikre. Mioi Johunga Nifuga Teret ki mathakta Asokapan Nankre Hari, Taudo Aduga Mari Lenana, Nepal gi Home Minister Ramesh Lekhak, Morel Ground Pam Thadokre, Nepal Leganga, social media gi mathakta ating batam ki badu yaning da pongdoktuna, Changshin ki ba khongjang adu tam thiba oyatuna, Mishimina Chao na yawpada, Lepa adugi Prime Minister KP Sharma Palina, Luchingduna Council of Minister amasung National Security Council gi matkudak ki oiba mifum ama, Kathmanduda Laiba PMO singi yumda pangthokre. Langanga social media platform sing thingjin kibadu yaning da utuna changshin giba khongjang adu hena pakthok chawthrokna khongjang loi singna Federal Parliamentary Building tamna changshin ki Nepal Police na khongjang loi singbu Federal Parliament Building tamna changsilakriba khongjang loi sing adubu thankhaina gi damak tear gas water canal rubber bullet amasung aerial firing chathaduna khongjang loi sing adu lakshinaba khonaki masing yamno khongjang loi sing aduna police ka chawn nungna kibagalena local police na Hibum adubu laksinaba khonabada achouba awaba ma oiki thaudo aduga mari lenana mangjongna fangkiba report amagi matung ina nongmai kapada mioi mangadi trauma center amada lekidabani mi anina civil hospital amasung mi amana Kathmandu medical college lekidabani hairi lekidabani sing adugi masuk maming hojik phawbugi di khangba ngamri haina authority gi maike digi phongdorakre irang adubu laksinabagi tamak Kathmandu district administration office na nimit yungba pung Baroga makai dagi namidang pung tara phawba Kathmandu Baneswar Tinkune amasung President Office amasung Singhat Barna chingba lepaki institution singda curfew thamjinkhre hari Amaronda TikTok India da thingkibedu handoknaba thorang tawba leitri IT Minister Ashwani Vishnu New Delhi 8 malimi khwaidigi chawba social media platform singi marka ama oiriba TikTok na naha oiriba Mural sing asigi kunsi bahingda chawna onba porpagolena platform asigi khutangda entertainment knowledge amasung tongan ba topic singi matangda channel handuna sendalambi phawba oiramlaba social media platform asibu India lengakna kumda 2020 da thingsin kibedagi mioi kyagi sendalambi mangkiduna ngasi phawba atingba thamkibadu handokna lakla matung handak platform asigi website ta India gi miyam matam khadang changba yalakiba asina platform asida thamliba atingba si handoklagani haibagi wafum ngangari lingai Union IT Minister Ashwani Vishnu na platform asi amukhana sinaba yahanbagi khongthang paikhaparite haina phongdokre Ashwani Vishnu na hai TikTok ki wafum asi lenga ki mokok thongba lusimba singa kupna khana nanakre hogi phawgi oinadi platform asida thamba athingba handokuna TikTok pu amukhana sinna hanba yanabagi wafum leite China gi company ni haibana platform asigi khuthangda Chinese authority na sensitive oiba data lokat kiba yai haiki panba yabadi Chinese company ByteDance ki makhada leba TikTok asi data privacy amasung national security ka mari lenana thingjin kibani thingjin dringai gi mamangda TikTok ki khutangda Chinese startup kyabu sel thaduna togolam kibasu laki hari amaromdana modi gi khongsat MLA kharana linsu si naba jaisu su tek naba honabra Prime Minister Narendra Modi na thasigi tarag humde lakani hai badagi ngarang governor na kauduna Rajbhavanda Hanagi Chief Minister Biren Speaker T.S. Setabhrata amasung MLA tara yenbaga unaduna wari sanakiba adu Guwahati da base tawba pawgi agency amanadi Prime Minister gi khongsat manungda thohaningdaba thawdosing thoktanaba BJP gi MLA singna thawdang lawgadabani haiduna governor na khanglakle haiba wafum pawgi agency asida maming matha tathokningdaba MLA amana phungdorakle haibagi report ngasi nungthil thokhabasu governor ga unakiba MLA singi martagi linsu sinaba amasung sesu tektanaba khonaba yawre hairi MLA singa Prime Minister gi khongchat ko mapung phaba ama wahenabagi damak makhoi maike digi lawba yaba thawdak sing lawgani haibaga loinana Prime Minister gi khongchat manungda Manipur de miam gi anuba laigak ama sembagi matang su lakhai tahungnaba dakshinaba lepri hari ngarang hani Chief Minister Speaker amasung BJP gi state unit ki president na singba yauna MLA henbaga governor ga unaduna wari sanakra matungda ngasi nungthil pung 5 rom tarpada atupa BJP gi MLA taruk kasu governor ga Rajbhavan da unaduna wari sanaki Nasi unakiba singi manungda Govindas Konthawjam T.S. Biswarjit T.S. Arun Kumar Abdul Nasir MD Sabuddin amasung ke education yawi hairi MLA taruk asiga governor ga pungkhai amarom kupchukna paminaduna wai sanaki aduma pu chap chana kari karamba hiramda putokna sanaki bage haibadi chap chana khangmangamdri
adum oinabak MLA singi maikidagi Prime Minister gi Manipur khongchat pu mapung fa hanna ba hona bagaloina na ma ki khongchat manungda anoba lenga ama siamnogi ayaba launobagi wafam pawdonoduna khanarangani thajunari panbe yabadi ngarang hanagi Chief Minister Speaker amadi BJP gi President yauna MLA kun henbaga Governor ga phumidaduna wari sanakibadu MLA amagi maikidagi di miyam gi minute singi anoba lenga ama atu matamda lahenna bai akan ba wafam sing phongdorakhi hairi adubu Rajbhavan gi maikidagi official oiba chirol amata thorkidabana mifum sing asigi chapchaba maram sing khangba gamri hari amoromdana Modi gi khongchat tarana oi adubu kanthok nungai tabadagi lakadori ba khongchat asi kari ahombabu porkadori bage ibo binasuna hanglatli Rajbhavan bu BJP gi office onthok loidabani September 9 tha asigi taraga humdoida Prime Minister Narendra Modi na Manipur lakani hairibasi tarana oi adubu Mizoram amadi Assam lakpada kanthok nungai tabagi mongda oina Manipur lakadori ba khongchat asinadi Haujik oiriba state asigi piwamda kari ahombabu porkadori banu haina hanigi Chief Minister amasung Congress Legislature Party gi luchingba Okram Ibobina Hongdokre ngasi bapuparada laiba mahaki quarter da Congress luchingba singa punna pangtuk pawgi mifam amada mahakna hai Congress ki oinadi national amadi state ki thak animakta chahi ani henbagi mamangdagi Manipur da thorkliba hana sunabagi irang asi hek haupadagi Prime Minister lakliba karigino haibu wahang hangbaga loinana mahak lakpinaba takchinduna lakibani Haujik mahak laklagani haibasi aikhoina welcome tawi adubu lamdamsida thokliba chahi ani helaba hana sunabagi irang asigi matangda kari karamba warosin Prime Minister na puthokpiramgadoribano hangki irang asigi warosin leirabra haibasi Congress ki wahangni Prime Minister na handak Manipur da lakadoribasi mahaki official oiba Mizoram amadi Assam hongchatta karigumba handaksu Manipur kanthoklamnabadi fajarar haina khanbagi moongda lakadaba oina pung ama ani ki khongchatta laklam laga khut khara hairamlaga adum yagani haiba wakhalon adu hojiksu Prime Minister da leibra hangakli o ibo bemara makha tana hai ngarang Rajbhavan da Governor na BJP gi MLA singa Prime Minister lakpagi matangda mifam pangthokhiba asi miyam tindrabadi chopatare haina pangthokkhibra natraga Prime Minister lakpada state asigi oiba kari haihosige haina tananaba pangthokkhibra hangki crowd management gi oirbadi BJP gi luchingba ama ani kauraga adumak unaba yai masi natana crowd management gi damak BJP gi MLA sing kauraga unaba oirabadi Rajbhavan gi mingchat thienba oina thokle Rajbhavan bu BJP gi office oithok oidabani haiki Prime Minister na lakpada hojik leiriba Manipur gi phim asi yengluaga makna chair lagduna all political party meeting ama pangthoktuna party singi mute sing duga kari tawbuna chungbani haibadu khanapam thokpani haiki May 2023 da irang asi hawpadagi center amadi state lengak animak na matam chana irang lakshinnabagi mami takide adubu irang asi thokpaga ikan kanadana Manipur gi DGP Sindoki amadi security advisor na singba mapandagi hapsilak adusu angakpa amani irang asi thokrabasu masibu lakshinnaba state lengakta matam kharadi pihum thokpani masigi mahutta mapandagi loina thajilakhiba asina hana mangjamana plan tawrabra amadi irang thoklakliba asi chinkhibra hainasu chingnadaba ngamde haiki Paumising hangba wahangi paukumda o ibobina hai Prime Minister na lakadori basidi karisu nachungdana lakadabagi moong mali mahagna lakpada state asida ing tapapor nabagi peski road map ama loina rakani hai bathajade adubu mahaki khongchat asina state asida ing tapapor pa ngamba oirasanu haiki Manipur da ing tapapor pa haibasi Congress na tandun lakpa dimani haiki Congress ki matangda su tawrambana maram oiraga irang thorpani haina BJP gi losingbasingna tatna haiki adubu Hatte haibasu asi handak amu extend tawribasi karigino haibasi BJP da hangfam thokpa wahang amani haina suna pawdom laki asu pawdom da so khirang khiba wa suna pigani channel asi bunuk sibiduna share amadi subscribe tawbibi damo haini tan thalpa khundok sari amadi makhatana myam gi seba tawbang amba ojege